Image TV yengbi singbo utam kumar nauremna khurumjari loinana ngasigi maroiba pau pijari. First Lady of the State Mrs. Jyoti Vala ngasi kaksing koiba lalamlay. Art for All haiba teamna numinini sathagadaba art festival ngasidagi hawdokre. Financial Literacy Program come KCC loan sanction letter released to Thoram Pangtokre. Loinana Lupa crore amaga makai gi oigadaba sana na sawa kalas container ani huran kre. Hauzik mapung yo Paulo Vidasi Manipuri First Lady of the State oibi Manipuri Governor Ajay Kumar Vala gi loinabi Mrs. Jyoti Vala ngasi kaksing da koiba laklamduna kaksing gi tongan ma mafam sing da visit taramlei ngasi concert aduda Mrs. Jyoti Vala na kaksing da thunglabaga Padma Shri Award oibi Mukta Su Private Limited ki founder amadi innovator amasung entrepreneur oibi Marangthem Muktamani gi yumda laktuna mahapu unaram ki loinana Marangthem Muktamani Mapuroiba Catherine Naran Singh Kaksing Marangthem Laikai de Labana Mahaki Machagi Kongup Laitabadagi Kongup Loan Ba Horaktuna Entrepreneur Ama Waraktuna Padma Shri Award Panglakiba Amadi Hojik Pauda Mio Singani Hen Baromda Sinpam Masida Lepalitana Takpi Tambirakpagi Matik Matona Amadi Honazavan Adubu Tagat Pagalina Pung Tawatam K. Matung Tarakpada Kaksing Miang Pam Oriba Kaksing Garden the Laktuna Garden Asibu Yanglam K. Loinana Nungshi Kraba Mapam Asida Lakpasi Yamna Nungaiba Apenba Adu Pawi Mausagi Pajavana Talaba Apaba Nungshi Kraba Mioing Actor Leba Lamdam Asi Matam Supada Isona Togan Vishnu Haiba Visiting Notsu Iduna Tamlam K. Nasi Kongsat Aduda Deputy Commissioner Kaksing Rohit Anand IAS Superintendent of Police Kaksing Priyadarshini Laisram MPS Loinana District Administration Kaksingi Makok Tongba Official as Loiner K. Kaksing Garden da Mrs. Jyoti Balabu Harau Tam Okpagal Linana Garden Civil Singwat Sagat Pada Sobu Todang Lokiba Hanagi Kaksing Kendra MLA Yankom Sursandraga Unaduna Wariwatai Kiasu Sanaki Amade Lamdam Aduda Pangba Asamba Kudol Port Kiasu Kudol Oina Tamki Dr. Helena Eye Hospital and Institute in Parliament is social worker Catherine Kennedy Tengbang Loinana People's Museum Kaksing na Sindana ngasi lem na midlang we camp ama Naudam Bazar Community Hall of Makokre Thoram Aduga Mari Lenana social worker Catherine Kennedy na Ponu Kibada mid highway say Muyagi Yam Maru ever part amane Hosiki Matamda Aikoina midpu section daba amadi ahal orpa kayana midki problem kaya lamdam asom da mayok nari Lunana Matik Saba Doctor Amadi facilities Pangdabana Kungangi Lamdam Sida Hena Kurongsa the Bukasu Mayonari, Asuma Kurongsa the Bukaya Si, Yanguna People's Museum Kaksing Secretary Mang Medina, Kan Honaduna, Mayamgi, Awa Kerdo or Basu, Kok Haiduna, Saint Songu, Kembasi Pangtopani, Masidamak, Mahapu, Tagatli, Lunana, Kembasi the Angam Bakersu, Mating, Bang Jabani, Hainasu Ponoki, Kem Asida Mato, Tava, Hidak Amadi, Makatava, lying Darka, Wissing the Frida, accommodation Amadi, lying. Satabaga Lojana, Matotaba Operation Su Lemna Pangtokani, Asingumba Tanza Si Bibi Bagidam Dr. Helena Eye Hospital and Institute Pusu Tagatpa Pundorki, Nasigi Lemna Mid Lying Big Camp Aduda Mui Lisaniga, Yang Kairom Lying Sataki Hairi. Ipa Laidi Ahpa Ipu Laidi Aruba Inat Lining, Sanamahi Lining the Hanjinduna. Manglom the sanction ba sakutpa maitei mitei kunai ama purak naba pandamda kaksing maikeda asobu thawang lawriba sanamai lining kaksingi lusing purel naurem rajen mangangda maiso kono thengra khelsang lon ningsing mana pirakpada salai kaksingi thamising harau tam okre salami temple board haying khongban na apoklon yengbagi maru Hunkiba Langban Trahumdoi Nipan Ban Namit Asibo Kelsang Lon Maru Hunkiba Namit Haina Nixing Duna Ngarang Haying Hongbal Ufong Yumpamda Laiba Saramai Sanglenda Pangtokpa Thoram Amada Apoklon Yengbagi Sinpamda Sinpang Liba Waja Nipanda Ahanbo Aina Maiso Kono Tengra
Kensang Lon Nixing Mana, Latok Pada, Salai Kaksingi, Lusing Purelsu, Weriba, Kaksing Wadi Salam Lekai, Naurem Razian, Mangangsa, the Su Mana Si Kusinar Kivani, Thomadura Salai Kaksingi, Lusing Purel Naurem Razian, Mangangsan Hai, Kanglai Miam, Mikap Tokana, Aikoina, Aikogi Pai Pusing, Lining Lignum, Hangatna, Yengduna, Inat, Lining the Hanjin Bagi Matam Adu Oire, Nasi de Kaksing, Lamdam the Su, Salai Kaksingi, Honazavana, Inat, Lining Bu. Nansan Rubakaya Su Sanamai lining the Hanjinba Horakle, Ipa Ipu Singi lining the Hanjin Lakpa, Igi Iram, Pagi Param, Tirakpa Sina, Malum the Sangshinba, Manipuri Kona, Emma Malem, Ama Purpa, Gamlagani, Sanamai lining, Atoiva lining, Ni Hivasi, Equi, Nixing Nasi Hanasu, Mahana Pondoke. Art for All Hive Team the Minister Tagadava Art Festival Ngasi, Gonumang the Leba, Manipuri State Film Development Society MSFDS Complex the Hodokre, RNV Art House in Sindra Pankokiva Festival Hodokpagi Throm Aduda, Senior Artist C.S. Prems and Roy, KSA Sadid Singh Amadi, Sanam Ladit Singhana, Mitunglen Singh Wana Saruk Yaki. Festival Sida IDP Artist Taruk Yauna Puna Art Stall Drama Twin Saruk Yari. Festival Manung Asida Tongan ba artist singi lai sing utpa fashion installations photography for space painting workshops amadi angang singi tongan ba activity kaya pangtokane. Festival singi matang da RNV Art House ki director amadi co-founder Robin Wahengbam hai lamdam sigi tongan ba artist singi mafam ama pidana makoina thawai haksang yauna honorakliba thabak sing adu uthok nabagi wakhalonda art for all Hive Team the festival say Pangtopani Fongdoki. I put a max a quick pull up on Minasi. Is the Loy Makoja pull up on Minabi? I go have the Pandam Zilogzeraga. See Mahog the pull up Lahon Zanini. Aduna, even a Quina media circle the Harris put them when I know. I'm going to Tawai of Yoj, I think Pangzi. See the Sudumangai. Media can talk to a record Hampton. They had to the artisan Tanner Pomba designed to be a Katosico, High Matang, Hine. Other Punamakse, I know say how would the hygiene art for all and art is the Punamakini, Apunba have body ni, Loki the Makane Kanjaraga Mani Part Festival is in Germany. Cookie militants in the Satriba unlawful over Tavuk Sing, Tingnaba Makoi Matakta, Panbe Aba Lomata later, Maduna Tragana, Makoi Nak Senaba. Tokhaiba special law ma semlabra haina RPI atwa legi National Secretary su oiba Manipur State Committee ki President Mahesh Thonazam na phongdrok le Ministry of Home Affairs amasung Kuki Kholai paiba singa anoba su agreement ki khuyek pinakhiba asiga mari lenana Mahesh Thonazam hai Ministry of Home Affairs UPF KNO amasung Manipur lenga ki officers singi agreement ama sign tawna asina Manipur miyambu apang musiba oina thok le Agreement Asiga Mari Lena Ministry Maike de Tadrok press statement da Manipur territorial integrity Sohandaba Amasung National Highway number 2 Hangdok Pahina Wapam da highlight Tauruga Miam da Harao Pohanki Aduga Tangnaba Mikupta agreement Aduda Maru Eva Todang Loriba Kukijo Council Tolak Pasirol National Highway Asi Handagi Atingba Tamlakivana Nauna Hangdokani Highway Wapamasi Sanade Hirakle Masida Sunatana Kuki amasung Maitai Marakta Tamlamba buffer zone adumak laigani haiba wafam phongdokle masina masida hanglingliba asidi highway asida Maitai chatpa yaroi haibani asumna constitution gi wangbada thabak tawriba Kuki militant sing amasung lairiba loop sing asigi mathakta panba yaba law amata leitrabra natraga makhoi asi ngak senaba constitution da tokhaiba law ama semduna laikhrabra haiba wang asi hanglingli Kukijo Council ki serol aduna paliba yamna maru eba wafam amana separate administration natana tungkoina tangdu leitaba leibagi wari leite hainasu mayek sengna pali punam asi yenglaga ministry amasung Kuki singi marakta handak sanakhiba wari amasung pinakhiba agreement asi kari karamba makhalgi agreement no haiba adu chauna samamnaba ama pokhalle agreement asida achauba ground anuba ground rule semle haijilaga Hanaki ground to guide on Laiba Kuki militants sing known as Su, Taunare Aduga, Yanare Haiba Wafam Masina, say Handuna Miambu, Apang Sibo in a talk lake. Magan Makata, no high, Puruk Masel, Gimarakta, Nanga Sangabanatana, Manipuri Miambu, Usitabugum, Satrak Liba Tabak Asina, Manipura Ladiba, CS or political Ladybug,
party khudingmak amadi mihut sing punsilaga haidba agreement asi chanaba yaro haidana punna lepminaba matam madu oirabani hojik khoyek pinari basi agreement haibasi ek nate law nate aduna sign tawna party ahum asigi manungda amana yadabada khudakta kakthatpa yaba potni masida ruling opposition thidana leiba mihut sing political parties singna masa masagi vote mangdana ba haidana tumina leisilaga leibak asi mangna ba thabak sin gumsi haina mahakna makhata na phongdrokli CD ngatangi hunaraga natraga chairaga ngangba wari natte just this is a request ne khanbiu si agreement just agreement ni cancel tawba yai aduna laiba mayam sina sigi asweba se autang putna unanimously ruling opposition khaida bida amata tawraga sigi contradictory or statement si aduna sigi agreement se cancel tawbi kho aduga asengba chumba se putho matungda kari solution purapana phagani haiba se si oina amta tawbiyo haiba se ai mayam da request tawjari. Thank you so much. United Progressive GP Level Multipurpose Cooperative Society Limited Usiwana Sinduna Ivido Pakang Community Hall da Nomagi Oiba Financial Literacy Program Kam KCC Loan Sanction Letter Release Tawagi Thorum Ama Pantokre Thromadura United Progressive GP Level Multipurpose Cooperative Society is Chairman Sagol Sem Kartik Manipur State Cooperative Bank Limited ki President Pangambam Ranjit Usiwa GP gi Person Haikruzam Indrajit MSCB ki Vice Chairman Jumnam Suwasandra Amadi MSCB Mayang Imphal ki Branch Manager Kumuzam Priyobartasu Saruk Yaki Thromaduga Mari Lenana Manipur State Cooperative Bank Limited ki President Pangambam Ranjit na phongru kibada Manipur da cooperative sector ki mapung phana saukhat hansi hairiba cooperative sector asi India da saukhat ragadi mapung phana aikhoi state asida su saukhat hanba oiba gamloi amadi aikhoi masel amana amagi mating tawrba matamda cooperative sector asi sakhulakpa oigetoribani hariba society asi miyamgi financing institute ama oina thamdaba yadaba bank ama harigadi Manipur State Cooperative Bank asina oiribani maram aduna yum da laiba miyoi kayana atopa bank singda account hanglaga su cooperative bank asida su tangai fadana account ama hangbiduna landam masida awonba cooperative movement ama puraknaba honaminasi haina phongdoki aikoi mapung phaba state ama oiba ngamoi mapung phaba India ama oiba ngamoi mapung phaba Manipur haido oiba ngamoi amaga mateng pangnaraga da aikoi cooperative sector je sabat ka duribani cooperative sector safalansi haiba taragi Manipur da amaga ngairba Manipur State Cooperative Bank se machisu aikoi iroinana cooperative society sing safarana bohona bada Manipur State Cooperative Bank su pukat Gonmai Lanbilung Kabuina Iba Southeast Asia Culture and Nationalism Haina Mingthonba Larik Ama Imphal College ki Social Science Block ki Seminar Hall da honobi matungina phongkre Larik phom ki throm aduda Manipur University ki Department of History hanagi Head of Department oramba aduga hojik na Khonang Thaba University ki Vice Chancellor oiriba N Joy Kumar Department of Anthropology Manipur University former Professor W Nabukumar Amadi Imphal College Principal Professor M Sandrona Matang Sina Chief Guest President Amadi Guest of or Honor Oina Saruk Yakiba Loinala Larik Adugi Aiba Gonmai Lalipung Kabuina Phono Kibada Ngasi Phongliba Larik Asi Mahakna Mairoi Singda Takpi Tambikiba Mayam Adu Tungkoina Lehunaba Amadi Tungi Yumbi or Katoriba Mairoi Singna Pavada Kanagadaba Ama Oivana Larik Asi Phongwani Larik Asi Manung the Yauriba Maru Eversing Adudi Southeast Asia Amadi Northeast India da Kundariba Mui Singi Marakta Saba Takpa Amadi Cultural Lamda Manaba Kayama Lady Basi Mayak Sing Larik Asida Iduna Yauri Hainaso Fondoki Alvan Great na senduna Tara Suba waja Sanakai Butombi Horuksam Nixing Thorum 2025 Pangtok Pagalona Sanakai Butombi Award Amasung Sanakai Butombi Horuksam Fellowship 2025 Lantopi Thorum Ngarang Manipur Press Club ki Lokta Called Pangtokre Thromaduda School of Humanities Manipur University Din Oramba Dr. William Behari Dr. P. Navachandra Amasung Saknaiba Artist Kasing Tambam Taibem President Members in Saruyaki, Thromaduga Mari Lenana, Avangard Secretary Komdram Tuleshon High, was Asana Kaibu Tombina Hingli Matamda, Lila Mati Culture Lamda, Mahagna Hijaba
mahising tambirami mahang masama actor amadi director ama oina lilada contribution kya ama pirami mahang culture ga mari leinaba hiram kya da nainaduna tungi mirol gi damakta larik oina natraga seminar paper oina thambirami mahangna likhat piramba manipuri amata ngarbi school national theatre studies asi mahaki mayumda linkhatlaga mahangna oja kya lusingduna theatre bu pamjana changsilakliba myoi singda theatre drama gi maram asi takpi tambirami mahaki tawbimal adu ikai khumna utpoina mahakna laikthirba matung mahaki mapu numita thromasi pangthokpani National Theatre Studies da 1981 da tamlakiba asina wazagi mingda waza sibu ikai khumna utpoina fellowship amasu 2024 dagi piba hauki sai asi oina sanakai butombi award asi yengkhom bihari da piki aduga sanakai butombi hauksam fellowship 2025 na orgi theatre repertory gi artist Ningombam Surjit Singha amasung Panthobi Natya Mandir ki artist Sapam Bikramjit Singha da PK. Manipur Tugaina ba lan horiba kuki lahlawu singi su makhatana sangduktana ba Manipur Assembly na lawki ba ware India lengak na mawa lobidre masigi mathakta State Assembly na logi wangbada SD lista yaupsilliba any kuki tribe haiba wahi asi lawthokna ba lawki warep adusu mayek masak khangbidre haina mitai tribe union ge youth wing na phonglokre hiramasi ge mari lenena ngasi Manipur Press Club ta pangthokpa paw infam amada MMTU youth wing ge convener Haubijam Surjit Maitai hai India lengak na center amasung state ka leinaba federalism ge structure punama pangthu thugaire asigumba miyam gi mihut miyam gi lengak ama leibagi wahanthok ikai khumnaba leitraba matam masida popular government ama semba natraga miyang mute ama leirugi kanaba amata leitre asigumba lebaki luru matam masida miyam ga samnadraba miyam gi mihut ni hairiba lusingba singasi miyam na matam pumbagi oina social boycott tawpham thoktribra haiba uhang asi hangningi handak su extend tawbagi inariba agreement asi manung mapan naiba lebak thugainaba Sathariba kuki singi misangda leplaga India lengak na sathaba agreement amani asiumba su agreement asi karino haiba wakal khanthadana miyamgi mihut politician ni haijariba kharna India lengak na sanaba amadi mapu ningba saduna masibu asumba khongthang ni haiduna phongrokpasi yam ikai ningai ni Manipur Assembly ge warep haiba asi constitution ge article 122 ge matung inna Supreme Court na phawba khut thingjinba kathatpa yade Manipur Assembly na kuki lalhoba singi sanari basu ase ground rule amata ngaktre haina lisingani ge sumna kunmari ge February ge assembly session da warep lokhrabni haina su phongdokhe manung mapan naiba lebak thugaina ba sathari ba kuki singi mission da lepa aduga hairiba India government asina India laingakna ani sigi aruna thup sing silwai punjalakanda kogi sanaba agreement amakhang ne haitare sigumlaba su agreement se karinu haiba wakhan khanthadana miyamgi mihut politician ni ka haijaba kharana India laingakna sananaba amadi mapuningba saduna masibo asum khongthang ni haidana khongnarpa se yam ikai ningai ni Prime Minister Narendra Modi na Imphal amadi Churchampurda tongan satkani haina thorang toribase irang laksin nabnate irang hen kansilak nabagi nani haina Kundrakpam HCG MLA TH location of Pondokre Wafamasi MLA gi miyang makhada Kundrakpam Kendragi manungda leiba Kaibi High School campus ta uthabgi thronga mari lenana mahakna phondokhibani throm aduda Forest Department gi DFO Central Bikram Nadhe IFS punna himinasi marup Waiton gi Thomas Singh Kaibi Awang Lekai gi Khunja Singh Kaibi High School gi Oja amadi Mairoi Singh sarup yaki Thonga mari lenana location na paumisingda makhata na phonukibada Prime Minister na irang ase thamoi sengna loisining labadi miyamgi mihut oiriba MLA punamaka hana unaraga wari sanaba changi MLA sing unaning de hargana irang asina sohalaba tongan ba district sing da chatlaga miyamna thengnariba awaba sing hakthengna yengsingadabani Churchapur amadi Imphal da mifam pangthokpana irang asiga mari lenana lakpani haiba yaroi Prime Minister na Imphal da lakpa matamda irang loisilamdana hankhiba yaroi haiba akan wafam thampham thoi Prime Minister gi khongsat ka mari lenana kuki khulai paiba lup kharaga state lengak da yanakhiba su nauna sign tawnakhiba si miyam gi
apam sigi mayuktani BJP na Congress na su chana halamba aranba khongthang ni haikiba gi mayuktani Congress na su handok lamba aranba khongthang ni hairga haujik nauna amuk sangdolak pasina BJP MLA singna taramna okpasu yawi tumina lesin basu yawi karigino su sanariba lup kharagi lusingba foreigner ni hairga su foreigner ek amagi makhada phabagi mahutta karidamakta su makhata na sangthalibano haibasini center ga kuki lup kharaga national highway singda free movement gi yanaba puraklabasu lup kharana phongna maitai sanglak payaro hai laga book tawraga phabagi wafam karisu haidana matau kramna center da thajabno haiba makhata na phondokhi Sinaun hai jem sung thok thoi ground on na loin phi tha do ga chin da gang lang na bu di kana na chaturi sira akhoi ki mai tai community na kuki sang ba yar kara mai men hai ki ba hai ba hem matam da phabam thoi ba maram di community ni kai na da maram di matu ki ngang es par lo ki matung na ina ina kuki sang ya roi thang yang na ta ai phabam thoi ba Manipur tholiba lan asina miam awaba kaya khangduna leiba si yengduna leithokpa India gi Prime Minister Narendra Modi Manipur lakpa gi mathau tadre karigumba Manipur lakke khalabadi awana tarba music yai phanaba achoba package ama Manipur da laktringai da lauthokadabani haina all Manipur nupi maruki Vice President Lairenjam Sumati Balana phongdrokli wafam se ngasi lup asina sinduna BT road ta leiba Irabot Bhavan da sathakhiba against PUCL's report and policy of Indian government ki wakat mifam aduga mari lenana mahakna phongdokhibani mahakna makha tarduna hai People Union Civil Liberties ki tribunal report athuba matamda withdrawal tawdabani report asigi manungda Manipur thokleba lan asigi namada kuki militant singna pikliba angang yauna nupi kaya mihat thina hat kiba masida natana sahi naujariba mahiroi ani Hemanjit amadi Linthoi ngambi bu tamthina ot par yaba otaba matungda tamthina hatkiba amade Manipur State Transport Bus ta Manipur thaba yaroi haiduna athingba thamkiba asigi matangda amatta yauduna kuki singda phong support toba yaba mongda thagalak liba report asi Manipur gi miyam yabai ngamloi amade Manipur da hokiba sahi lisingani sungna kolumdoi gi me ahumdagi hauduna ngasi phawba sathariba lan asi kuki singna hawbani haibasi Malayam gi miyam na khangraba wafam amani masi gi maru oiba horak phamdi Swarsampur da yungliba Centenary Anglo Kuki War Gate asi maitai singna mai thakibani haiduna aranba report kya pesinduna kuki singna lan horakhiba adu army ship amana phonokibada gate adu maitai na mai thaba natte kuki singna thakibani haiba wafam phonokiba laikhre masida natana mapal lamdagi narol sangkiba mitop singda karamna makhoi separate administration pigedar haibasi India government na Kangpam Toi Lunana Manipur National Highway Singda Kuki Singna Towning But Tawduna Ladibasi National Highway Protection Eki Makada Lakot from Tokpa Tawak Sing Lakot Tribakarino Amadi Sayama Hena extend Tawdana Lairaba Su Nahuna Amuk Sana Halakpa Si Atumatamda Abrogate Tawdavani Lunana Manipura Sahiani Hena Thoraklaba Irang Asida Ngasi Phawa India ki Prime Minister na Manipur da laktuna amadi Irang asigi matang da wafam amata phongdoktana matam asuk koibasi leiruraga handak Manipur da lakani hariba asigi wahan thokarino Prime Minister na Manipur gi meyambu nuksiba amadi Indian gi citizen amani khanba ngamlaga badi Prime Minister Narendra Modi na Manipur da laktringi gi mangoidana achowa package ama lauthokadabani hainasu phongdokki amena yengaga layaba ado idaradi Manipur da lariba mizam miyam sina kari haina khalakpa ya khalakadage haibase India government na khangbam thoeba masana si hauji adum tawde lan je Manipur ge violence kuki ga maitai ga ethnic violence ena uhanna ba hona bani thangai sangba ethnic violence na te masidi India government ge policy amagi makhada kuki sinna All Manipur Session Sesabam Sagi Development Committee AMCSDC na sinduna Bir Sakramana Palakraba Sesabam Rizwan Malikpu Harautyam Okre Thormaduda Maulana Muhammad Hassan President AMCSDC MD Fazul Rahim ex MLA Wabgai AFC Dr. Dhanvi Laisram Social Scientist Julia Singlai Social Activist MD Sikandar Ali Social
worker na mitung len sing oina saruk yakhi thorong mari lenana AMC SDC ki General Secretary MD Nasir Khan hai India na sathakiba Operation Sinduda lamdam asigi maitai pangal laktagi Rizwan Malik na squadron leader oiduna thauna leina leibak asigi namukta kathokkiba thauna adubu ikai khumna utuna langa mari leinaba the piwa India gi oina ahum suba mana Bikram Sakra Bir Sakra pirakpa asi mahakna lamdam asigi maitai pangal laktagi ahan mani asigumlaba iramdam asigisu sauthuk silingai oiraba mana pirakpa asida mahakpu puning thawat poina okpagi thromasi pangthokpani lamdam asidagi lebaki damukta thauna phaba naha kaya tholokpa oisunu hainasu mahakna phongdoki thanga sida ama khakta ngairaba PHC thanga gi doctor ani transfer tawkhraga mahut tharaktana leibagi mayokta PHC asi thanga apunba mera paibi lupna ngasi thong lonsin kre thong so lonsin ba saruk yakhibi amana phongdo khibada haukiba august ki tang puni thoida mahut piramdana transfer tobi kre transfer tobi kre ba doctor ani mahut september banga phawi manungda mahut thabi haina CMO Bisnupuri khutangda Director Health Services Manipura aiba serul pinor hijakre adubu hijakhiba wafam thabakta onthok tabdagi thanga punma mera paibi lupna Dr. Mahut Thaktriba Phawa Thonglon by Konjangasi Sanction Kibani Haike. Adubu, Aikoina, September Tang, Manga Pavi Manunda, Zakiba, Transfer Zakiba Doctor, Anisi Mu Tabi or Haidana Hajabado, Tabi Octabana Moramoraga, Aikoingasi, September Tang, Taru Osida, PIC Tangasi, Koi Tonglon Sinjaragani Matam Kaptana. Aikoina Hajakiba. Under 15 boys Suboto International Football Tournament da Manipur ki team na sahi ahum thangna thangna yawba yadriba sigi matang da mari leineba singna yawba yanaba miyeng sangbiu haina handak Bangalore da pangthokhiba under 15 boys 64th Suboto International Football Tournament 2025 da saruk yawa satluba Sanroi Singh amadi Sanroi Singh gi imung manunggi miyoi singna phongdrokli ngasi Manipur Press Cup ki Kaubru Hall da pangthokhiba Paumi Singh oiba mifam amada Sanroi Morangthem Mangalgi Apokpa Morangthem Bovina Wafamasi Pondok Laduna High School Mahiro Singi Oiba Kwaidiki Chauba Football Masana Singi Marakta Ama Oiba Suboto International Football Tournament da Saruk Yarunaba Manipurgi Manung da Lariba School Singi Oiba District Level da Sanaduna Marudagi winner Oreklaba Team Sing Adu State Ki Thakta Amuk Sanaduna Sanarba Matung Marudagi winner Orekpa Team Maduna Manipurgi Mahut Sinduna Tournament da Aduda Saruk Yagadabani Adumana Handaki Sahi Asigi Oinadi Sarang Pata Leba AG Memorial School na Oiduna Tournament Asida Saruk Yarunabagi Damak Kangatlaba Sanroi Singh Adugi Medical Test Sama Janimsta Forensic Science ki team amana test Tauru Matung Sanroi Trahum Debu Medical Test Pass Taurduna Tauri Haidana Pura Matung Bangalore da Hanba Mes Hanaki Hanba Mesta Manipur ki team na Mai Paki Adumana Manipur ki Sanroi Singh medical test taunaba khangal lakhi punna Sanroi Trahumdoi medical test torba matungda Sanroi Taret fail warakpana sanaba phangdana halaki loinana Manipur ki medical test tawda mai paklaba Sanroi Singh atopa mafam amada amuk test tawda fail warakpa simak yamna laibak thibani tournament adu silliba honorary singna tawriba medical test TW3 asi Manipur da hana tawramba thoklabadi Sanroi Singh na thengnariba awabasi leramloi Maramaduna Youth Affairs and Sports Department su sub manaba test tawiduna ngasi thokliba thawdok asi makhatana amuk hanna thoktanaba mari leinaba singa hen section thorang lokot pi haina su phondokke ini haina angang ding dia mo kogi under 15 gi se koi lingong da tai finance 15 long da sana matung da price ti bunna yeng ga haina ningom thawan gi ningom ba mini stadium da price yele adu duga price yumda ho angang ta halam da bida harau ge bu khongbok ni ba phang ni cha gi duga makoi ne medical ta wini ana moi gari da puru sa khai adu duga limit ni la ga medical ta wai kana gum am ta yaw ba nate makoi ne medical ta Labdam Masida Lariba wheelchair basketball players Singi Oiba Matik Saba Indoor Stadium Ama PBU Tunga Lakadaba tournament sing the winner Oiba Ngamna Bahonagi Haina Mapalak Suba National Wheelchair Basketball Championship 2025 ta runners up Tarakraba Manipuri women team captain Sakpram Lokeshwari na Phongdok Rakli
Wafam asi thasigi amadagi hoduna tara phawa sathrakiba mabalak suba National Wheelchair Basketball Championship 2025 ta runners up tarak kibidana tana best upcoming youngster of the championship amadi player of the match phanglakraba Manipur gi women team gi players sing ngasi Beti Kendra International Airport taram opagi thromda phongdokibani Social Welfare Department Wheelchair Basketball Association Manipur BB Paul Mental Development Home DDRS NGO Forum Manipur amadi mahut punna khusamna duna pangthokiba taram opagi throm aduda team captain Sakpram Lokeshwari namakhata aduna players sing asina sanarakpa matamda Indoor Stadium phangdabana maram oiraga nungsada sanarakpa amadi sanabagi polam singsu matik saba thampham leitabana godown amada thamli masina nong singi matamda amang atakya thohli haiki maram sing asina wheelchair basketball oiba matik saba indoor stadium ama PBU matung tarakpa tournament singda winner oiba ngamnaba honage haiki masidantana players sing asi leitalaba imung oibana satok sasin gi matamda sel gi khudongchadaba kaya mayok nariba asigi mathakta sanabagi maintenance kaya walak pasina players singda awaba kaya mayok nariba asi mari leinaba singna koknaba senbiyo haiba wafam singsu phongdokki London Masigi Nupa Sumang Lila Kang Ama Oiba Peacemaker Artists Association gi Nauna Putokadaba Sumang Lila Manau MM gi Thokpa Ngamdaba Kisi gi Yaipatoni Thoram Ngasi Pangtokre Impal East ki Senior Mai Akampat Laiba Lila Party Asigi Rehearsal Honda Pangtokpa Thoram Aduda Artist Sing Amadi Orchestra Singna Mai Pak Na Thonijaki Lila Asigi Aiba MM Anau Big Na Asamba Thoram asigi athoiba mithunglen oiki sumang lilat asi tha asigi tang mapan leba pupo numita miyamda kudol tamnaba sem sari lila asida lai ibotombi sorokhaibam ibohanbi naurem tamphasna yumnam arun kumar athokpam santos sarangthem henry amadi khetrimem ronaldona nupagi saktam langli yumnam milan huirem bishes senjam dipon amadi wangkhem sanathoina nupi gi saktam langli music section gi guitar amadi violin da marangthem robert wanshi da seram romajit tabla da laimim binoy keyboard da laifrapram boboni nupi khonjel da vicky likma bam amadi nupa khonjel da pirobatana saruk yari hairi Delhi Red Fort premises the Pangtokpa Zen religious Thoram Amada Lupa Crore Amaga Makai Oigadaba Sanana Saba Kalas container ani Huran Kre Huran Badu Zen Presham Sarduna Laki Amadi Haiba Mamal Yamna posting Adu Puraga Satkivani Hairi Signari Ba Mio Yadu Masak Kangle Yamna Tuna Pargani Haina Police na Fongdo Kre Huran Kiba Polam Singadu Gram Satred Kuhumbu Lumba Sanagi Yubi Ama Amasung Gram Samaga Trag Mangagi Sanagi Jari ni Jari adu diamonds emeralds amasung ravis na laiteng oibani haina FIR da pali polam sing adu zen thoram sing da sinabani amadi asengba oina khanabani post sing adu businessman Sudhir Zen gini thoram gi damokta nungti gi puthorukpani hairi post sing adu numit tarani sathaba dharma gi thoram 10 lakh san mahaparba manungda mangkhibani CCTV da Huran Bani Haina Singnaba Mioy Adu Zen Praise Ama Oina Sanglaki Aduga Maman Yamna posting Adu Hapa Man Bakau Ama Puraga Tokibani Hairi Organizers Singna Thorum Aduda Yawa Lakpa Dignitary Singbu Receipt Tobagi Kan Tabak Siling the Mankivani Sudhir Zen Apono Kivada Jem Sing Adudi Pazanaba Hapsin Balating Gumbani Adubu Kalas Adudi Dharmagi Thorum Singa Mari Lenabani Sudhir Zengi Marimata Punit Jen Haiki da Huran Baduna Humlak Mamang Dasu Huran Hona Karuni Haiki Sanabagi Pauda District Kang Association Ziribam Sinduna Mamang Ta Agaski Tang Kundagi Hoduna Ziribam Bauprada Laiba Lamlen Community Hall da Kangsangda Ziribam Kasar Amadi Halakandi Gi Kankut Kunmatho in Saruk Yaduna Sanariba Trauma Suba Let RK Lalasna Memorial Mixed Gang Tournament 2025 ki ngasi sanikiba ani suba knockout round match ta Yaul B Champanagarna Ichel Club Dibongu Panjal Trama Thoi Mapanda Maithiba Piduna
Isel Club Dibong tournament asidagi lehore hayeng thil pungama tabu matamda kasar kangkhut biga Isel Club Dibong biga sanagani haire hojik aroi bata maroi paamnu pijari First Lady of the State Mrs. Jyoti Bhala ngasai kaksing koi balak lamrei Art for All haiba team da namini satagadaba art festival ngasidagi hodokre Financial literacy program kam KCC loan sanction letter release tawgi tharam pangthokre loinana lupa crore amaga makhai gi oigedaba sanar sawa galas container ani huran kre ngasi gi oinadi image problem sandok chaba matang se lojare mya khana kurum jari